State asigi water source kaya manglakpa maramna ngasidagi chahi mari mangagi matungdade Manipurda thaknaba isingi awaba chauna mayoknarakpa yai haina PHED Minister L. Susindrona phongdokkhre. Wafam asing ngasi phangkiba Assembly mifamda pangthokhiba discussion and voting on demands for grants ki matangda opposition ki member MLA TH location na pukhalakhiba cut motion namagi paukhumda Minister Susindrona phongdokhibane. Demand number 22 public health engineering ki matangda MLA location na pukhalakhiba cut motion aduki paukhum piraduna Minister Susindrona hai state asigi water source oriba mafam mayambada popi pambi pak sana tharamba maramna water source aduki matik mangle masina jal jivan mission na save mai pakadra pakloidra haibagi chingba lay maru oina Churachandpur Chandel Kangpokpi amade Senapati amasung Imphal East District ki saruk kharada popi pambi pak sana tharamba maramna jal jivan mission asif mai pakani thajade Haujik Imphal manungda fangliba thaknabagi afaba ising ase Thoubal damdagi chingkhai chingda leiba water treatment plant da purakpa ising asina yenabane Singda damdagi lakadaba ising asiso irang asika mari leinana leimakhongdagi lakpa pipeline thugaikre Singda dam ki mathaki part ase water resource department na paibane aduga ising gi saruk asina PHED na paibane ising filter na chingba tawnaba department gi staff irang asina maram oiraga mafam aduda changba ngamdre mafam aduda laiba Assam Rifles na suning thina corporation pide maram aduna singda dam dagi fangfam thokba ising gi chang adu haujekte phangba ngamdre ising gi awaba mayuk narakpa yabagi phibam lairakpa yaba maramna madu thengnana ba water source manakta pam hulaga anakpa pukri singda ising thadana ba lupa crore Chamaga Taranipalgi project amade Loktaktagi ising chingkhatlaga ising piba yanaba water treatment plant nama sanaba lupa crore chani ki oigadaba project sing Ministry of Jal Shakti da thakre hariba project ani asigi manungda amakhak paikhatnaba hairakpadagi water source ki area da pam hutpagi project na se paikhatnaba khangankhre haina Minister Susindra na makhata na phungdokhe Yam recently have the Churachandpur district adagi Chandel district Kangpobi district adagi Senapati ki part khara adi Imphal East ki ju part khara yauri adi Imphal East ke yaubu de adu sumam hom yam sing se masidadi tasengna ha kan da khoi gi jal jivan mission gi hoji hariba scheme se masi mai pakani haibagi thajaba je khoi wal abne hoji moi to haiba contractors in the piba thaba khaidi loi sami loi tawri moina stage ising khoi gi tabam tapes semgadabni stage magi reservoir sagadabni haiba magi norms matung indi loi tawre thabak sisu 60-70% haujalabne hoji adubu source to di ising to di loi kangre aduna maram oi kanda khoi na sidagi chahi mari manga yam sangabada madui matungda di khoi hoji yam aruba phiom ta kani hoji khoi Imphal manung valley da swai jai se hoji chi Imphal mung da thai be sing se masigi ising source mayam na di ising wale di mayam na di lawbirangani adu masi ama khatang ni source ama khatadai ne khoi hoji ising phanga thai